Pambayna lusingba UNLF na miyoi kharada matam thakre. Haukiba chahi 2020 da UNLF manungda laikhiba thokdoksinga mari lainana miyoi taraga nithoi numit ninigi manungda halaknaba wafam pambayna lusingba UNLF na thamlagle. UNLF ki Central Committee ki member oiramba PH Yaimcho Elias Priyo kauba amana party ki constitution hanna thugaiduna fazadaba thabak tawrakpada tanthoksi haibada yadaba kharabu UNLF tagi matam chupagi oina tanthoki haina Pambayna lusingba UNLF ki media coordinator TIS Charairongba ki cherola man haire TIS Tarun Kumar Elias Tiken Elias George kauba party ki mi oidraba man luchingduna thabak sing asi tawkhibani amade haukiba chahi ahumlom party ki mingda aranba thabak sing tawduna party ki ming sathiana ba honaduna lai haina cherola duna maral sirakle matamgi matungin na masagi asoiba khangna miyoi kharadi party da laktuna masagi thabak sing pangthokpa hore haina palladuna cherola duna hai masagi asoiba khangduna nongma natraga nongmade wakhal taraktuna halakani haina khanduna leibane adubu halaktabana makoi sing adu numit ninigi manungda party da pau phaurakadabani haire pau phaurakadabani hairiba miyoi sing adude Thaunaujam Tarun Kumar Elias Tiken Elias George Kaisampad RK Koireng Elias Lakshmikanta Soibam Laikai Narengbam Thabal Elias Marjid Nagamapal Khetri Mayum Sagar Elias Singlen Elias Yuheiba Khetri Laikai Moirangthem Ibo Yaima Elias Jayanta Elias James Wangkai Yanglem Tiken Elias Nobin Elias Abo Luwang Sangbam Moirangthem Deven Elias Munal Elias NC Kaibi Taret Khun Karam Puyaning Elias Janesor Pangaltabi Tozim Achauba Elias Bogen Ayang Pali amasung Laisangthem Umakanta Elias Yoheiba Singjamayne Makoida natana makoiga loinana mapanda thabak tawriba lanai miyoi sing amasung organization khudingmaksu makoiga samnaba lepnaba khangalakle matung tarakpadade party amadi miyamgi mayokta leibani haina lawduna akanba mijeng sangani haina cherola duna makha tare